ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯔꯝꯃꯤꯀꯣ ꯃꯇꯝꯗꯨꯗ ꯑꯩꯕꯨ ꯅꯨꯡꯁꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯝꯕꯗꯣ ꯉꯁꯤ ꯐꯥꯎꯕ ꯀꯨꯏꯔꯦꯀꯣ ꯎꯈꯤꯗꯕ ꯎꯈꯤꯗ꯭ꯔꯦ ꯑꯥꯗ ꯂꯥꯛꯏꯕ ꯅꯨꯄꯥꯁꯤ ꯌꯦꯡꯉꯨꯅꯦ ꯑꯁꯤꯗꯤ ꯅꯍꯥꯟꯋꯥꯏꯔꯝ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯝꯕ ꯅꯨꯄꯥꯗꯣ ꯅꯠꯇ꯭ꯔꯣ? ꯅꯨꯄꯥꯁꯦ ꯃꯃꯤꯠ ꯎꯈꯤꯗ꯭ꯔ ꯃꯥꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ
ꯑꯩ ꯃꯤ ꯇꯥꯡꯗꯦ ꯑꯩꯁꯨ ꯅꯈꯣꯏꯁꯨ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯅꯤ ꯃꯩꯇꯩꯒꯤ ꯑꯁꯦꯡꯕ ꯐꯤꯖꯦꯠꯅ ꯑꯩꯈꯣꯏꯕꯨ ꯃꯩꯇꯩꯅꯤ ꯍꯥꯏꯕꯁꯦ ꯁꯛ ꯇꯥꯛꯏ ꯃꯤꯒꯤ ꯐꯤꯖꯦꯠꯇ ꯃꯇꯧ ꯇꯝꯂꯨꯕ ꯑꯩꯈꯣꯏꯁꯦ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯝꯗ꯭ꯔꯦ